Greetings, welcome to interview Singbo Hamba Makta no Matin Kunjasuin Taran Oxeri ngasi Mary Pao mi anda pizere. Risi kanta kimi hata yaning de bafulu tuna Indomena sugnu rota lambi thingbai khongjang sangsin kre. Tongan ba district ma panisat kadwa sing ngasi Governor Ajay Kumar Bhalana lam thakre. India na Manipur to ana bhonarabadi Manipur ki India na hana kai kani haina amko ki president high grade. Nina Jammu and Kashmir ki Dora district ta army vehicle ama chunglami de onte bagi 30% tarashire. Mapunga pao miyam de bizere. Kuki kulai paibu singna mihati na hatpi kraba risi kanta ki mihat asibu yaning da wafungtuk poina misi asiga mailena sem kiba jesi na kakching kunau area da Indomen mar sugnu rota lambi thingba ki khongjang sangsin kre lunena misi asibu ena da sinna bayawna tongan ba demand kya jesi ki maike de gilengak ta takshin ba hokre risi kanta mihat ki mayok ta changshin ba khongjang adunga si ayu angan bada ahan boina kakching kunau kwaithel da thonglon du na kaithel adu da miyam punduna hokhi Tungda ayuk pung tara makhairom taba matam na phama tu pulamba miyam adu kakching khunau lamkhai da punna Indomen mar sugnu road thingba hokhi khudak tagi changshin kiba khongjang aduna maram oiraga lambi da lakpa miyam da su chauna khudong chadaba mayok nakhi miyam gi khongjang adu da pamdaba thodok sing thoktanaba kakching district police ki maikidagi su akan section thorang kaya laukhatki Amaromda nungthilgi matamda kakching khunau lamkhaida miyamgi oiba mifam ama pangthoklaba matungda risikantagi misiga mailenena changshilamba lambi thingbagi khongjang pung 32 handokre adubu piriba pung 32 gi manungda governor da JSC na pigadawriba memorandum asida yawriba point sing thabakta oina onthokta taragadi CSO singa loinena hena kanba khongjang kaya sangshin khigani Lunena haiba pung humputani thoigi matamasisu kakching khunau lamkhaida makhata na sit in protest ki khongjang changshin ki gani hari hiramasiga mailenena JSC ki convener KH Pradip na phongdukhibada risikant misi gi achumbo wail phongnaba ngasi ayuktagi miyamna Indomen mar sugnu road ki kakching khunau lamkhai makhada miyamna khudaktagi ban tawduna khongjang changsilambani adubu imung manung CSO amadi elected representative sing yauna kupna khanarba matungda lengakta pung humputani thoigi matam piduna misi asigi achumbo wail fangnaba honnabani adubu masida lengakna JSC na taliba demand sing asi thabakta onthoktrabadi thangnaba numitagi JSC na CSO singa pullaga ban yauna hena kanba khongjang kaya leptena changsingani maramasna lengakna maru oina governor gi maikidagi JSC na taliba mihat pathu matamda puthokuna chayak piba misi asibu enaya da thigat hanba yauna demand sing asi khodaktagi thabak onthokpiu haiki 72 hours asigi apri kontok saragani haiba 72 hours asigi manunga terigumba government gi shaitagi matik chaba sabak yakul tab taragadi koi manipur da lehiba civil organization mayam da loina jesina sidigi na kanba khongjang sangsilakani haina aina jesi gi convener amoina aina thamjari Kuki kulai paibasing nangarang numidang yaman tamthina hatok pikraba kakching khunau dagi mayang namam risikanta mihat ki mayokta kakching district united club organization kaduko amadi Kukampal to Kakching district na senduna ngasi lamjaw da wakat mifam jathakre wakat mifam adu da saruk yakibi khunai kanba maira paibi lok Kakching district general secretary RK Lakshmi Devi na hai Bharat Sarkar na santi hanjili haina tatana lauri adu security partner listing ni phu hena mathau tawtuna leirabasu Chingi lamsing kuki khulai paiba singna khulai pairaga phongna chatli amadi miyoi kaya tatana yamna thina hali thong sing asi Bharat Sarkar na aikoi masen nungsinnadanaba shilak palalong amani haina laroidaba leite maramasna asigumba thong asi makhata na thokhanbiganu haina Bharat Sarkar da thamlakhi mahakna makhata na hai lamdamasita thokliba irang asi athubada loishin handuna mayum thadolaga relief camp leriba sing mayumda hanjin handuna tangdu leitana leiba fangalu haina su Bharat lengakta RK Lakshmi na thamlakhi
Kakching district ki Kakching Khunau Uchal Makhong Leikaidagi Mayang Namam Risikantabu Chorchanpurda Mana Lauduna Lady Hariba Kukinupi Amagi Yumdagi Faduna Ngarang January Kunmathoida Mihatina Hakibasi Amukhana Kangluki Lan Thokhanaba Thawoina Lamhen Tuhenba Singna Shinba Thawong ni haina All Manipur United Club Organization Amuko Pori Leimarol Meira Paibi Apunba Manipur Committee on Human Rights COHR All Manipur Women's Voluntary Association Amoba Madi Manipur Students Federation na lawi Thawong asibo lup mangana awang bathakta yaningdaba fongdokli thokaningdaba thawdosna kanglup amabu mafam matam amada hekta tanja lauduna hatna shunaba thokhanaba silaklibani haibasi khangminaduna Manipurda khunda laitaduna hingminariba furupum namakna thawong asidagi lapna leinaba lup mangana punna khujek pidna thadorpa cheralda chekshinwa thamlakli Mihatina Kuki Kulai Paibasingna Chorchanpurda Hatopi Kraba Kakching Khunau-dagi Risikanta Misi asi yamna kanna condemn tawbaga loinana thawong asi Manipurda santi hanjilakpa pamdaba myoi kharana thawoina thokhanbani mihat asida Janaribasing athubada fananaba honabada angamba thaudang lauduna honabaga loinana imung manung amadi JS na changshilakpa khongjangda mateng pangani haina Taranithuba Manipur Legislative Assembly election da BJP gi mirep oikiba Myanmar binona fongdorakli Wapamasi ngasi BJP Suknu Madalgi President KH Nabachandra Yauna Kakching Khunauda Pangthokpa Pawgi Miphamamada M binona fongdokhibani Mahakna hai state asida santi hanjilakpa hauri haidna IDP sing tapna mayum-mayumda hanjinaraklaba matam asida asigumba hingsa thoklakpa si thamoi shokna condemn tawi Binona Makata na hai Manipurda lenga ama semna bagi thaurang ama taurakpasida lenga semhaningdaba group kharana thawoina tokpani masigumba yam tamthiba hingsa gi thabaksing atokna serasta santi mapung fana hanjilaknaba honaminasi haina su leba miyamda apel tarokli Kutlai Pairaga Maning Tamna Tauningbata Tauraga Leriba Chinkuki Narco Terrorist Singbo Lakshin Bagi Mahutta Yokatuna Thambagi Thawongasi Kudakta Lepu Makhatana Sum Satharak Patarabadi Miyam Gi Oiba Choba Iho Ama Soidna Lakani Haina Kokomina Fongdorakli Wafam Masingase Lambelda Leba Kokomi Office ta Pangthokiba Pawgi Mifamda Kokomi Convener YK Direna Fongdokhibani Mahakna Makhataraduna Hai Chahi Aniga Thani Pan Helaklaba Chahi ahum phagadoraba iramda masta thokliba irang asi loishinduna santigi lambida lakna bakana hotnaringai cherak asida Chinkuki narco terrorist singna khulai pairaga maning tamna tawningbata tawraga micham sing hatpa amadi kihan khanganbagi thabak chathaduna pamdaba thawdok kaya thokhanduna leiri Masi khangna India lengakna yengduna leiri amadi makhoibu lakshinduna cherak pibagi mahutta karigumba wahai amata haiduna yokatuna thamli amadi India lengakna Aranba Porishikya Sizinaduna Yelhongaidagi Nungsi Chana Leminaraklaba Furup Singh Macoi Tahana Hona Batanatana Manipurbu Tugaina Balalongkaya Sizinari Iramda Master Tokliba Lanasi Lakshinabani Micham Yangi Lantom Punchingak Nabani Hadna Lising Humpu Henba Security Force Tark Lagasu Topom Tupumatau Tauduna Yingna Legadaba Oregadi Hanbikro, Michamian Taudang Lauduna Narco Terrorist Singasibo, Tingadna Lamdamasta Tangduletaba Ama Oina Honazerge, Lamdamasta Tangduletaba Lak Labamatamdamuk Lake Haribasu Lak Pio Fondoki Bagaluna, India Lengaki policy could the Lepu Natrabadi Miyangi Kang Bangambagi Pankai, Lanto Kidna Achoba Kongjang Amalak Bay. Lunina Lebak Tiba Taudota Kulai Paiba, Chinkuki Narco Terrorist Singna. Ngarang numidang mayanambam Risikantabu Mihatina Happy Kibadubu Awang Batakta Kandem Taubagaluna Imumanungi Awabada Saru Yari Fondoki. Hanbikro, Makoi Singasia, Adum Laba Lamhen to Henba, Chinkuki Narco Terror Singasia, Masibu Tengnabuki, responsibility is a Misham Miam Chingsina, who indigenous people Sina, Lojarake, but do Loja Bagalona, I koi shanti leba tangdu lai tawa phiwa makanda makoi amu hangeju hanbira u ai bawapam si ai kokomi ge maikai de thamjage anu Chahi kaya mathau tawduna laiklaba khumalambak leba ISBT ngasi Manipur Governor Ajay Kumar Balanari Commission mapangi lamthungpham tarat nithoyongna chatkadaba basing lamthakre ngasi Imphal gi ISBT Nauna mathau tawba yauna Jiribam Kakching None amasung Fairjol District Transport Office hangdopagi thaurongam loinena
MST gi bus lamthabagi thorom aduga mailena Governor Jayakumar Balan haikibada Imphal da leiriba ISBTSC matamga chunaba mongda semgatuna world class transport hub ama ohena balenga ki chapchaba firep leire Imphal da leiriba ISBTSC ngasidagi chahi 15 gi mamang 2013 da sangakibani adubu sanglaba matam asida khudongchadaba phibam kaya leibadagi ISBT asi mapungfana mathau tawbang ngamdana leirakibani ngasina haunana ISBTSC recommission tawduna mathau tawhanba horakpa si afaba khudamni masigdamak transport department bo thagatpa phongdokli surface transport haibasi lamdamasigi economy amasong social development gi yamna maru oiba yumbi amani state amada matik jaba ISBT thambasna tongan ba famsing da chatkadoriba miyamda safana chathok chasin tawbada achouba ngaklo ama piribani miyam gi lan tekta kadana ningthina thamba haibasida aikhoi khuding makya achouba thaudang lei public assets sing asi miyam gi asset na sem sabani haibase aikhoi khuding mana kautaba phai leiribam famsing aikoina luna na tekta kadna thamna bhona se aiki but with a commitment to course correction, reactivation of ISBT symbolizes our collective resolve to ensure that public infrastructure serves the rightful purpose, efficiently, responsibility and for the welfare of people. Hojik iram da Manipur asiki audio fibam asi order di thoktuna Manipur bu machet thugaiduna lengak pagi fibam maduni asigumba politics asi ekhoina sukya yaroidabani politics tawba matamda ipai pusingna thamlamba ngaklamba Manipur gi apun bagi saktam amadi lamdam asigi development da yumpham oidna politics tausi asigumba lebaki khanba myoi singbu lamdam asigi myut oina thagasi haina Kakching Kendra gi hanagi MLA Yengkom Sur Chandrana phongdokre wafam masing asi mahakna handak ta nauna mu Congress party da changlakpada mahakpo harau taram opagi achamba thoram ama block Congress committee na sinna bangthokiba thoram ama ga mailena phongdokibani thoram aduda secretary MPCC KSS Kennedy President Kakching District Congress Committee Y Achau President Block Congress Committee MM Cha Lunena Committee sing asigi maru oiba thopuba sing amadi Congress Party bu nungsijaba pamjaba sympathizer kaya su saruk yakhe Prime Minister Lugrini Delhi da chal ai manmon si hana khanglei planning commission le leni dagi ai Prime Minister gan soi manmon si ularui adu ta khai selo pada ri sapala ji mi ghal lotho pada lotho pada mi me du khar khungsel andina mawon da kappal law pressure bi si myam lai mana pong sai Lok Sabha के MP Dr. Angomcha Bimol Akoijim की MP Local Area Development Scheme की मखादा Press Colony दा नौना सेमजिलबा wall fencing amadi drain ngasi Imphal West DC Rajkumar Mayangnabam na amjuda खुशिनखरे Lining Laishonga mai leinaba thaudoki damak lakpada lambi thinge haibage wakat kaya laklubashu district administration gi maikidagi lambi thingbage ayaba piba leite ai gi nungainaba honabada achat awok singda khudongcha da bathokali haibasi khantamina duna wakal taminaba changi haina press colony khusinaba duga mai lenana DC Rajkumar na phongdokre Lamfel da leiba press colony da pangthokiba thoramadu da DC Rajkumar na hai ngasi press colony khusinabagi thoramasimag district administration Imphal West amadi amjuga punna khusamnaduna paumi khunagi chawkhat thorang paikhat minabagi maru oiba khongthang amani Imphal Ring Road Project ki matangda paladuna mahakna hai Imphal West District ki oina leiriba lamgi fibam masda yenglaga segment khaidokna project asi paikhatnaba hotnari project asi ki chapchaba lam phangnaba honabada lanai gi lam sokpa yawbana kadai fawba yasnaba yabage haibagi matangda miyamga faminabagi thabak chathari district asi gi oina project asi paikhatkadaba lamgi chada tara mukti lam onthok paloire ayaba makhaidi PWD gi makhada thabak haunab honari haiki 10 straight katamak ngaire maduso adum finality amadum lairabani koi lekai gi club sing adegi mayam thil so to ko kaminaraga jam kaminaraga koi kamaina phana ba khong thang sigi adu gi mai kai rom gi idea sa mai
Tharamadu Saruk Yakiba Amjugi President Asem Baktan Hai journalist Singi Hona Zamana press colonia singa Sikithak Asita Yobang Lakpani fencing Amadi dramatic journalism Daba colonia Samjin Binaba MP the Hajarubada Tintabata Udana Sembi Basik Damak Amjugi Makidagi Tagali Apam Arapatagi Lakna E Paugi Lam the Tabak Toriba Singire from Pinabagi Pandamda press colonia Sem Nabatarang Lokatpani policy Yatna Tubamatamda colonia Sishaba Honab Honaragani Fondoki Ngasigi Tharamadu Manung Channa Colony Campus DC Raskumar Editors Guild Manipur ki President Khogendra Khomram EGM ki Secretary Yumnam Rupa Chandra Amjugi Advisor Retired IAS RK Nimaya Madi Amjugi Thopuba Singna Uchar Singh Thake Kamain to do koi myam khanaraga koi kari policy no koi try yam tori muthang toromi mamangi si toromi ko si tori aduga masit torokini haidi aina tawdasu aina lei matam tawdasu atopa las tawdini tawhum thoi si akoi Nongsumda leba pambaina luchingba UNRF MPA ki chani Tara Humdo Shuba Battalion ki Mahutta CRPF Thamna Bahonaraglabadi Akan Bakhongjang Sangsilakan Haina Iramdam Kan Balop Ikal Get Advisor Ningtau Khongjam Sanatuma Mitaina Paumisingda Fongdokre Nongsumda Leba Ibudo Nongda Lion Pakhangba Laibungda Paumisinga Unabada Sanatombana Makha Takhibada Haukiba January Tarani Panda Masing Yamlaba CRPF Gari Kya Nongsum Singh the Ladyba Pambaina Luchingba UNRF MPA ki Kem Hongdokro CRPF oina leidagani haibo wafam thamlamba leike karigumba lengakna CRPF thamnaba firep loba leidagadi khongpham handokpiu kem asi leibada nongshom uyumpok wakhong pukhawna chingbagi khunjasing akiba leitana leiba ngamlibani kem asida leiba kadar singna kanadasu akaiba ayetpa pikhiba leitri Nongshunga naknaba chingchingda kuki singna popi park sanna thaba marak nongmai kapthokpada leiriba central force singna karishu haide karigumba nongshumda pambaina luchingba UNRF MPA leitrabadi kokina pam matamda landarakpada ngakpinaba leiroi haibagi akibalei CRPF leiduna Twist Hanjilakani Hairabadi Kundrapam Kendragi Haujik Yumda Changbangam Dana Ladiba Iko Dorai Thabi in Kumanda CRPF Singh Laidina Relief Camp Ladiba Kunja Singh Mayumda Changhan Biu Haina Sumakataki Indiana Manipur Tukaina Bahonarabadi Manipur Dagi Indiana Hana Kaigani Haina Amukogi President Sorokaibam Sanjoina Fongdokre Wapamasi Kaibi Sana Patalaiba Yaibi Lenafam Yaibi Lenda Pangtok Kiba Imphal East District United Club Organization IDU Shiogi Kunchuba Foundation Digi Tharamda Fongdokibani Tharamaduda All Manipur United Club Organization Amukogi President Sorokaibam Sanjoy Imphal East District United Club Organization ki President Khwairakpam Orendro Indian Red Cross Society Imphal East Branch ki General Secretary Laisam Kuber Maite IDU CO ki ex-president Layan Lapam Lemba Kherimayum Rajen Jizot Takhilambam Yaibi Lenafam Yaibi Lengi President Yangoi Piva Gunindro na chingba saruk yakhe Tharanga Mailena Amuko Indian Red Cross Society Imphal East Branch ki Maikidagi Cheng Alu Thau Firogi Kudol Piki Tharanga Mailena Sorokaibam Sanjoina Makhatana Fongdokibada Indiana Manipur Leriba Furup Singda Chingtam Mitei Naga Kuki Haina Tongan na Khaidok Tongan ba hu kam sinduna Manipur Thugaina Bahonari Indiana Honariba Aron Balalong Kaidonung Mai Pak Pangamloi Manipur da Chingtam Haina Khaidok Naraga Leriba Furup Sing Pangal Sontana Bahonari Aikogi lantom chatna kanglon jago isai na chingba hiram khuding awatpa matalaite Manipur thugainaba honaba leprabadi iromdom leijaragi haiba apunbo kholaw lawrok loi haininga leite Indiana yumlona balebak singda aphaba mari thamba ngamlaktaba malemgi ate lebak singasu aphaba mari leitabana Manipur kaidringaida India hana kaiba yabagi chingnaba leiriba sida wakal thadaba phagani hainasu makha takhi Maichau Thauka Chanpa Ningsing Thaugalop Kurau Makhong
United Club Sayang Kurang Makhong Women Development Committee amadi Lamjing Seba Maya Paibina Sinduna Kanglei Ieki Lamyan Bamaicho Thoka Chanpagi Sahi Chamahum Suba Maponing Sing Thoram Pangthoki Bagaluna Wakok Lon Tilel Salai Amailon Pukok Puya Fongfrey Sagolpan Kurang Makhong Daleba KMUC Building da Pangtok Patharamaduda Rajkumar Imosing MLA Sagolban AC Sapam Kunjagesor Keba MLA Pasoi AC Professor Lanchenba Mite Den School of Humanities DMU amasung Principal DM College of Arts Asalam Tiken Singh President KMUC amadi Moyang Tem Naw Khomba Mitei President Maicho Thoka Chanpa Ningsing Thogal Lupna Mitunglen Singh oina saruk yakhe Tharongga Mailena Sagolban AC ki MLA RK Imo Singh Nahai Haujik Lamdamasda Halaman Singh da Thogalon Yaudaba Ikai Khunu Watpagi Mong Amada Tatharapagi Mami Ama Urakli Ngasigi Asigumba Thoromasna Tungda Hena Papa Laknanaba Ama Obatanatana Ahal Singh Asna Lamdamasigi Puari Bungakna Thamlaktuna Maitei Mayek asibu puthok pirakna ngasi aikoina khangba ngamjariba ase matam sangna dumak lehaunanaba ngaktuna chatminda mathau tai phongloki Quit intoxication be healthy don't blood high bawa khalonda lemna e katpa masung layeng bagi kem ama Thobal district ki manung chenba Charangpal high school dang asi pangthokre kem adu Indian Red Cross Society ki Thobal district branch na RIMS ki Department of Medicine BJ Dental Aesthetic Clinic athopum amasung Ketri Sangren Thobalga Thobalda hangba Scarlet Eye Care ga punna khusamna sinna pangthokibani IRCS Thobal District Branch ke Chairman Kangabam Satananda Secretary Thongam Rojan amadi atai thongmi singna saruk yaduna pangthokiba kem adu nupi volunteer blood donor ahum amadi nupa blood donor kunipan puna Donor kuntra mathoina lemna e kat ki loinena donor khudingda certificate of appreciation pitna puning thawatke kathokpaga loinena khunai yaifana bathabak kaya pangthok Pagidamak Social Work ki Lamda Indo-Vietnam Friendship International Award 2025 amadi Bharat Ratna Dr. B.R. Ambedkar National Award 2025 ki manafang naglabi tauthong khunodagi irungbom ongbi Ranibla Devi okpagi tharam ama kuku firm top dushira Navodaya Road Yaral Patangasi pangthokre tharamado malem nupi khunai amadi Democratic Women's Front DPF na khusamna sinna pangthokpani Tharamaduda DPF ki advisor Ima Hema Devi, DPF ki President Dr. Naringbam Rajiv Kumar, Democratic Women's Front ki President Khundongbam Bajani Devi, writer Dr. S.K. Angambana, athoibi mitunglen sing oina saruk yakhe. Tharamaduda irungba mongbi Rani Bala Devi da nat ki fi amadi kudol pot pitna taramna oktuna puning thawatki. Sau yakibasing na iramda Manipur asi tangdu leitadaba yelhomi sing hingani sigani haiba khangdaba phibam amada lakli matamasta thamoi singdaba luchingba saba kayana luchingba oibadagi khunai si wariba Maraksida inungbam ongbi Rani Bala Devi na khunai asigi damak tawkiba thabak singi matangda singthaba wafam kaya phongdoknaki Kuki police personnel sing tampak da duty tahandriba fawba maitegi police sing chingda duty tahanbiganu haina chaiba tha asigi tongan mata singda Tamenglongda duty chatnaba order tholakhiba police personnel singi imungi miyoi singna phongdorakle Imphal West ngakpigani Imphal Manipur Press Club ta Tamenglongda duty tawna border tholak khraba Manipur Police Department ki tongan ba post singda thabak tawna lariba police personnel nifumathoi gi imungi miyoi singna pangthokiba pawgim phamamada Thobal Kyam Sifai dagi Khundongbam Sumatina hai lamdamasda thokliba irang asigi warashin ama puraktri amadi free movement fawba oidriba tan phamasida kumjari singani kulumdoi gi me homgi mamangda Tamenglongda posting taramba police personnel sing irang na maram oidna tampaki tongan mafam singda duty tawna lakhiba police personnel sing bu chatliba tha asigi tongan ba tarik singda Tamenglongda handuna duty tawna bagi tholakhiba notice adu mama obi amadi imung manung singna yaba ngamloi irang asigi chap chaba waroshin ama purakpana traga Kuki gi police personnel sing tampak da duty thaduna khudong thiba thokleroi hairaba matamda khak chathanbiu loinena ngasi maksu maitem amabo Kuki khulai paiba singna hat khibagi pausu lairi maramasna hariba order gi cherol adu imu manung oriba singna yaba ngamloi handokpiu phongdokhi mafam
जगह जगह ट्रांसफर पीरगा एडजस्ट तौरगा लेखिबा पर्सनल सिंजे अमु खन्ना हुजी तमेंगलोंगदा कौशन बिरे मसी ममा ओइबा मागी नुपी सिंगना इरांग ना मरम ओइरगा हुजु हुजु लान लोइबसु नते लान की इरांग दी मसी मची दा हुजु लेप नते सेसिदा अखोइ नै इचाबु करमाइना तमेंगलोंग ता नै इचा सिंजे थाजन बदी अखोइ ममा ओइबा अखोइ तिंगमोय Entrepreneurship as a career option for educated youth high Hiramda Nomuk Urban Entrepreneurship Awareness Program Ama Ngasi Liberal College Wang Sangbam da Pangthokre. Toramadu Dias BILGM Imphal West Amasung Thobal District Manager Dr. M Utamna Karam Tauna Mahiri Singna Bank account hangani mahi tambal loidabam tungda kari kari tawgani amadi udyam account karam na hangani haibagi matangda marik chumna wangangki Tharamadu da college asigi principal professor N Sanjoy amadi BP Dr. W Pradeep Kumar Sarugyaki Tharamadu MSME Technology Central Imphal na ICAC Liberal College ka pullaga sinkhibani Gender Inclusion and Equality Initiative of PM Ushagi Makhada Numit Humnigi Oiba Volleyball Masanagi Nupi Singi Oiba Training Program Mangasi Liberal College ki Seminar Hall da Haudokre Liberal College Nasin na Pangthokiba Tharamada College asigi Principal Professor N Sanjoy BP Su Oiba PM Ushagi Nodal Officer Dr. W Pradeep Kumar Amadi Ate Oza Singh Sarugyake Sanabada Setkadaba Uniform Singsu Principal na Sanaro Singh Yentoki Training Program asi PM Usha Scheme ki Makhada Yamna Kana Gadaba NEP 2020 ki Saruk Amani Haina Principal na Fondoki Jammu and Kashmir ki Dora District ta Army Vehicle ama lambi dagi nantha duda chingi angambada Ontakibagi Taudokta Army Personnel Tarasiri Emedi Taramana Sopanang Kre Haina Official Singna Fundokre Bulletproof Army Vehicle Kasparado Weather Fataba Marakta Fataba Chunglamida Lakpada Lambi Dagi Sitakibani Taudodu Nungaita Fondu Aduna Jammu and Kashmir Lieutenant Governor Manoj Sinha Magi Extra Tadok Pawaroda Kugi Tangna Faraba Indian Army Gi Jawan Taragi Punshi Manki Badata Moshuna Awa Pokale Makogi Toidok Hindok Pakatok Pagalina Tauriba Matau Singh Aikoina Matam Chupagi Oina Ningsing Duna Lehoragani Haiki, Todo to the Soklaba, Army Personnel Tara Airlift Tauduna Hospital the Pukre, Soklaba Singadu, Ninti Dina, Laying Tatanaba, Senior officials in the High Kre Hainaso, Lieutenant Governor World the Heidi. Army ki White Night Corps na asopa nang labas singi marakta kutong tine oina sokpa su yauri haina confirm tawri hari. Sanbagi Pauda No to Drugs Yes to Life Hype Wakalonda Manipur Film Fraternity Khaktak Eba Football Tournament oina Taret Shuba edition of Ampimpa Cup 2026 SWC Playground Kongman Atom Rel Tangasi Haudokre Tharamadu SWC Kongman Arambai Tenggol Unit 28 Kongman Arun Enterprises ki Matengal Lunena All Manipur Filmmakers and Publisher Association Ampimpagi Football Club of Ampimpana Kusam Nanasin na Pangtokpani Ngasi Haudokiba Taret Shuba edition of 9A Shard Football Tournament Aduda Ampimpa Film Forum Directors Guild Choreographer and Dancer Guild Yauna Film Fraternity Mapangi Team Singha Sarugyari Tharamadu da Wankayasigi MLA Thangzam Arun Kumar All Manipur Filmmakers and Producers Association Ampimpagi President R.K. Chandra Kumar Film Forum Manipur Chairman K.S. Kulesor Former Chairman Social Worker Samjit Sapa Mangol Jao SDC Kongmangi President A. Birendrana Athoiba Mitungnian Singh Oni Sarugyake Tharamadu Ampimpagi Layo Kraba Chanhes Nang Yafam Da Laisu Katna Haudoki Ngasi Haudokpa Numita Film Forum Manipur Amadi Ampimpag FC friendly match ama Sanaduna Haudoki Ampimpag Secretary Premjit Naroibamna Fongdoki Bada Film da Kongdari ba artist sing Masamo Fana Laitaba Yadi Haiba Yuwa Kalonda Tournament si Sahi Kuding Lipna Pangtopani Haiki Arubita Maripa Amhana Miam the Pizzeria Risikanta ki mihat yaning da pafunglut na Indo-Myanmar Sugnu Road ta lambi tingbagi konging jangsin kre.
Tungan ba district mapan diset kado bus sing ngasi Governor Ajay Kumar Bhalana lam thakre. India na Manipur thugai na bahonara badi India Manipur dagi India na hana kai gani haina amuko gi president na haikre. Lunina Jammu and Kashmir gi Dora district ta army vehicle ama ching lambi dagi ontabagi thotuk ta army personnel tarasire. Mes potom pizza ba ngasi di mata selo shinjare meeting tablo sing bukurum jare.